Ngara nungdar phongkiba pandangi pauje dagi maruoiba paw khara khangatjaraga miyamda khudo tamjage Chief Minister su MP su miyamgi mihut ngaktani miyamgi uhul khangna tabak taw inmate sing Chief Minister su MP su miyamgi mihut ngaktani miyamgi uhul khangna tabak taw ngak yolaga irang asigi warasim purakpa pamde waba yaba waraba su tungi mirolgi khalaga khangli haina Laimarang Government High School da hangba relief camp da jangjapam lawdun lairiba Laimarang maning waro chingi miyamna thamlakli Manipur Press Club da promising a unaba amada relief camp asigi inmate laichongbam thasna na hai Political Party CSO sing amadi miyamgi marakta hunaba na relief camp da lariba miyamgi thamoy su alli yengnabagi mahut manaba khongpham da lepminaraba matamda ta lana si mai pakani hai ke mana makha taraduna hai maitei singa lana si haukibana tabana achuma lambida irang asigi warisim purakpa pamle Chief Minister amadi MP singi miyamgi luchingbani haine lawi maram adune miyamgi ihul khangna tabak taw center ki opposition luchingbara Rahul Gandhi ki Manipur khongsat taramna oi Manipur gadama parliament ta wafam phutoki Rahul Gandhi na isirasi ki NRC chana hanaba Kuki lalawa singa lainariba su lauthoknaba Kuki ST status pidanaba amadi khulngakwa sing phaba punba tawdanaba center lengakta taksimbiu haiki nakal amaramda inmates ahumlom laiba laimaram gi relief camp asida lairiba miyam khamtheng na awaba mayuknari inmates singi marakta ana aya yorakpa sanitation gi phibam kai hena sokpa amadi pigliba mairoi singi mai masing tambada changno khudongcha daba mayuknariba se lengang miyeng changbinaba su appeal tarakli Jiribamda drone amadi balloon sing sijinabada athingba thamkre opposition gi ruchingba Rahul Gandhi na July 9 na Jiribamda langnabagi damak matam lekhiba asigi yengjana district asigi mafam pumba no fry zone oina laukthokhibaga lojina drone natraga balloon sing sijinabada athingba thamle haina Assistant District Magistrate Jiribam TS Manoranjana thokpa order amana khangalakli order aduda palibade opposition gi ruchingba Rahul Gandhi gi khongsa asiga mari lenyana Jiribam district ka thoning da pathodok sing thokana ba akanba section thorang sing lokhana bagi dama makal amatege aerial photography natraga videography ki dama drone amadi balloon sing sijina ba yaroi maramasi na athingba sigi mayokta kanagomana drone natraga balloon sing sijina raklabadi aingi matung ina BNS 2023 section 223 gi amadi atai mari lainaba law gi provision singi makhada cherak phangningai oi hairi Lanjenariba sing akaknaba matamgi manungda masa masa gi mayumda hanjinaba lengang no honagadabani bon khurai Lanjenariba sing akaknaba matamgi manungda masa masa gi mayumda hanjinaba lengang no honabi haina coordinating body khurai gi spokesperson bon khurai ne thamlakde coordinating body khurai gi chiro amada Jun tarukta Jiribamda tamthina hatopikraba soibam sarak kumar mihatta chenaba sing charak phangalu Mamang sa igi may ahom dagi Kuki narco-terrorism gi Manipur gi yellow maitay Purupu malem dagi kungkul muta na bahot na iba sige manungsan na Jiribam gi korathon dagi Chebam sarag kuma atamtin na hat pagi matagta Maitay yung kay kayatom na may tadoki balay bagtibani Irang asuna maram oraga michong kaya lift cam da saydang pamlaw do na laydi Miyang gi awa pada karada mating oy na bahaduna Jiribam gi kulmobong lupa lising tara Lamtay kunaw do lupa lising tara amadi Ningtem kunjaw ga lupa lising mga mating panglure haba Awpam talmaduna Jiribamda laiba CICSC Matik chadabagi matagta CMIC na yengba yaba Empena Hospital amata laitri Masina maram oraga may kayasun malaiba lairaba miyam Ana laying gilamda duki matik kudong chadaba mayuk nari Maram asina atupada Chief Minister ki Housel gitingbang Ka na yengba yaba Empena Hospital Jiribam Kajar amadi shirchar da laiba ana laying sangsingda Simbiyo haina lang ang kipungning singsilakli Amaramda Eastern Pupura Club kuray na yung kay amadi Kulngak fa singi awabada mating pangboy na kulngak liba Usato na lupa lising mga Langang popoy na lupa lising mga amasung Singdong laykay na lupa lising mga mating pangkarehay na pongdorakli Makatara po na kang lapaw dugi paw kura amalokot siraga miyam na kudotam zage Kanglayan ama sinchingum tabagi training hawdokray Numi marini sanga daba kanglayan ama sinchingum tabagi training ama Pambayna luchingba UNLF ki Department of Organization na sinilanga sidagi YTB Lakoda layba luba sige kamta hawdokray Aikogi putok taba yade Aikogi similo laytaba yade haba pandamda pangtok liba Training program hawdokpagi thoramda luba sige Kaksing District Secretary Taton Fox Manipur General Secretary Angom Puning Kumar amade luba sige Kaksing ye Local Cadre Officer LCO ka tomba na maru oiba miyoising oina saruyake
Thabalema Maichereagi Managing Director B. Kugen Saramani Resource Person Oina Saruyaki, Ngasi Training Hogdopa the Lubasigi Kadar Singh, Langatel Kunau, Kongzen Texamamadi, Tengtana Simba Tunga Tungaba Kulsing the Gilapa Nupanipi Sing Saruyaki. It detailed the Miam the Tamzarangi, Bhoot sanaba heitrabadi Bhoot nammi, Maitegi Ahalaman Singi Pauro Pantay the Hainavalay, Bhoot sanaba heitrabadi Bhoot nammi, Masigi one talk to shoot in Nungaiba Pamba, Nungaiba Pamba losing body winingba, losing bagi matic maya de Chendaba sing the Makoina Hiva in Bemio Singda, Adutau Adata Hadna Inchilaga Kana Balona Bahona Bada, Lan Lamjing Badagi Kanglak Padagi Kochanga Badagi, Magna Traga Makoina Sijin River Sing Kanglatuna Amade, Saurak Padagi Onsilakuna Sanari Badagi Matakta, Pubona Traga Apagi Tabak Chatariba Siso, Bhoot sanaba heitrabadi Bhoot nammi Haibaduni. Taudoasi Hausi is the Asida Mamang Segi me a home the gay, Kuki narcoterising the Makogi Tongamba Leva, Jalengam Sembana Traga Sepra Administration Sem Nabani Haduna, Landaduna Atamana Maitemiam Hapegita Bakchatan Bada, Maru Ebatang no riba Lenga Logi Tawai Pang Bada, Yaba Kuki Emele Taragi Matakta Makogi, Kubunai Chingna Onchina Kutaba Horakiva Sisu, Bhoot sanaba heitrabadi Bhoot nammi Haibaduga Pangkangni. Kuki MLA Tarana Sing Kuki Kangluki Kulai Fiber Sing Manipurga Apunba, Sakam Tugaina Balandari Vachi the Makoina Sagat Lehaina, Puna Kuyak Piba Juro Fabataka to the Makogi office Amadi, status Hadok to the Miro Amagum lady, Makoina Lala Sida Pong Soga Padegi Landara Kiva terrorist singing Matau, Sangbo Onato under Loikam Nai the Balangi Wato Ohela Kibani, Adobo Kuki MLA Tara Amadi Luching Bashing the Toriva Aramba, Tong Sing the Marala Jetaba Michamiami Punsi. Kangutag ta pikam nahanba, Miyo Lising Kalan Jena Duna Lift Cam the Zang Pulogduna, Awa Changing Mayuk Nahanba Amadi, Miyo Kiana Masamasagi Mayum Tadok Aduna Umang Wawanga, Safam to Pong Kang Punchi Leli, Loina Mausa the Gitang to Laitana Puna, Nungsi Chana Tang to Laitana Lekiba Dugi, Maripuna Makahena Ba Oitoroida Bamanglangi Lalonda, Maroeba Tang no reversing Mayokta no May Chingdon on Simba Amadi, Kuki Kangluki Miyo in the Haiba Masel Marakta, Kaibung. Faction Tanaduna Hatna Sunabagi Wato like Ribasi, Bhoot sanaba heitrabadi Tolapa Todok Sing Nilawi, Bhoot sanaba the Yaba Kuki MLA Taragi Marakta, Singat ACG MLA, Sinuntangi Mayum Sakang Daba Kuki Kaluki Apaba Makalgi, Kulai Pabamio Karano my captain attack or Kiba Dugi Mayokta, Kuki MLA Mapana Yaning the Pondokuna, Condemn Taubagal and Taudoachi the Chenaba Singing Matakda, Indian State Mari Lainaba Security Authorities in the Asikoma Taudoasi. Matungda Amuhana Tokanaba Matauta Kongdang Lakotnava, Amadi Taudo Aduda Chenaba Sing Panaba Apitarakli, Lonina Churchampur the Totally Bataudoxing Ashiga Mari Lenina, Indigenous Tribal Leaders Forum, ITLF Nasu Akamamong the Yaning the Bapongdorakli, Tasiki Mari Ginumidang the Churchampur District Manunda, To Aninda Bataudoxing Tokre, Numi Ashiki Numidam Pung Marigamini Forum Tabada, Sakang the Bakulai Matikza na Paiba Mio Karana. ITLF ke Secretary Monto Mingi Yungi Tongko Kaiduna, Janglaga Mahaki Loina Bibu Imungda Chingtopaga Lunina, Machano Pigi Mava for Munkiba Amadi, Topa Matam Adumaktada, Kanan Bang the Laiba, Young Party Association YPA President, Tangka Liambo Masakang the Bakulai Babamio Karana, Mayum the Gipadana Pukuraga Tamtina Puzajina Wang Pong Tauraga, Tadora Kiba Amadi MLA Sinuntangi Yumda, Etek Tokiba Amadi, Wafai People's Council President. Herian Tangi Yumanata Sakangdava sing and my capsulaki batautok sing ado, ITLF and Yaning the Pongdokiva Shidagi Kangbangam Libadi, Lala Sigi Mayona Terak to the Makoi Maselgi, La Lom the Changsilakle Havasini, Kuki Kangluki Mio sing the Maite Miyaki Matakta Wal Crime Chatter Alivasi, Maram Sadaba Amadi Mio Karana Lana Lamjing Badagi or a Kivani Havasi, Togdok sing Ashina Mayak Singalakli, Mashina Maram Oraga Makoi Mase Hanava, Bhoot sanaba heitrabadi Bhoot nammi Togdok sing Tolak Liva Sigi. Mangza bana mara lejada ba miyam na oheleba si laibag tibani hilawi.